Putin na bunker amada Leiduna tactical nuclear strike Chathanabagi Maru Oiba Warep Lounanaba Sari report. Russia gi President Vladimir Putin na Moscow gi wangmada bunker amada Leiduna tactical nuclear strike Chathanabagi matangda Maru Oiba Warep sing Lounanaba Sari haina media report khara na haire. Daily Mail gi report na hai irai numita masagi chahi humbudra suragadaba Putin na gymnast partner Alina Kabeba chahi nifu yauna Khwaidagi nakpa imunggi miyoisingda yamna thuna saphagadaba mafamsingda hongdokpagi tangai fadabagi matangda sectionwa khangankhre. General SBR channel gi matungina Russian President asina bunker adu nongchuplomge attack tagi safe oiba mafam oigani haina thajai amade mahaki security apparatus amasung government ke top official sing aronba mafam aduda pusilagani haina report aduna makha tare. Oirakliba phibam adubu Putin ge circle manungge knowledge ta yumpham oiba wafam ni haina claim tawriba anti Kremlin outlet asina matam sangna mahak haksangi aruba problem kaya leire haina claim tawduna lakhe tawigumba sung outlet asina claim asigi matangda proof pibadi leite Siberia da Putin ge bunker kaya lei haina thajana re bunker sing adugi manungda amade Yamal Peninsula ge Saveta da leiba achouba anoba liquid test terminal ga samnaba bunker amani aduga atopa aduna apply Mortens ta lay hai de Daily Mail gi report na channel adugi anover report paladuna makhata na hai heads of state ke marup mapang sing amasung mari mata sing mangjong na bunker aduda thamgane Alina Kabeba ga loina na makhoi gi angang sing amadi machanupi ani ga loina na makhoi gi masa sing amasung laiminari ba atai sing da yamna thuna hongdoktabage tangai fadaba leire haina section wa khangan khre tawigumba sung Russia gi leadership ta yauri ba khudingmak lucky oide hai re Khudam oina Putin na karigumba nuclear threat ama lakpa matamda Russian official singi manungdage subnagi mathau taba official kharadamak bunker singda hongdoknaba order tawraba yai hairiba singdugi manungda Prime Minister Mikhail Mishustin amasung parliament ki speaker Masesla Bolodin yaudre mahangna nuclear threat ka mari lainana thuna evacuation tawgadaba singdugi manungda Prosecutor General Security Council gi leadership su yaugane tawigumba sung Hanagi President Dmitry Medvedev ti yauraroy mahaki Presidential Administration Security amasung Spy Service ahum FSP FSO SPR ge maruoibo official sing amadi makhoi gi imung singsu evacuation adu da yaugane Ural siyaw na mapam kaya da mahaki Defense Minister ge tongan ba bunker sing lay hai re amaromda Russia gi Defense Ministry ge nuclear khulai sing Panariba division ga mari lainaba specialist military equipment uba chauba freight train ama sienbagi footage na Ukraine gi conflict adu President Vladimir Putin ge forces na chaukthokalakba yai haibagi akiba leire haina report khara na haire pro Russian channel Raivar na nongmai jing numita Telegram messaging app ta thagalakpa tweet amada BPM 97 armor personnel carrier APC amade atay military vehicle sing Central Russia fauba ui haina Daily Mail gi report na haire President Putin na mobilization laukthok ba matung miyoi lak ani hena Russian army de yaukre President Vladimir Putin na September kun mathoi da mobilization drive amage matung miyoi lak ani rom hen bana Russian army de yaukre haina Moscow gi Defense Minister Sergei Shoigu na laibak pokpa numita phongdokre ngasi fawagi oina miyoi lakani henbana army da sanglakre haina Shoigu na televise mifam amada haike Russia gi mobilization ase Ukraine da Moscow gi forcing gi awat pa mengkhanaba ne masi Russia gi military na maithiba kaya phangkhibagi matung da laukthokhiba ne Kremlin na mobilization adu machet oina laukhat pa khongthang ni haiki amasung miyoi lak ahum recruit tawnaba pandam thamli haike army da changlakhraba sing adu training ground marfu amasung training center tarukta Lan tambiri haina Shoigu na haike adubu Kremlin ge mobilization aduna protest khara tawhalakre amasung military da sangba yaba sahi matangi miyoi lising kaya maruway na hanagi Soviet yumlon na basingda chenakre Kazakhstan da ngahan leibak pokpa numita phongdolakhiba da chayol ani gi manung da Russian lak ani henbana makhoi gi ngamkhai da lansilakre haike military amasung navy commander singna nauna changlakliba miyoi sing adubu yamna thuna Lanthengnaba tambigadabani haina ngarang Defense Minister Shoigu na demand tawkhre Lanthengnabagi haisingba leidaba officer singge lamjing makhada makhoi bu ahanba training pigadabani haike
Japan Russian consul tanthokre Japan amasung Russia gi marakta mari yamna soksilakpaga iroinana Japanese sarkar na ngahan makoy gi awanglomda leiba Sapporo city dagi Russian consul numit taruk ni gi manungda Japan thadokna bakhangan khre mamang thada Russia na Japanese diplomat ama tanthokraba matungda Japan na action asi lakhulakibane Japanese foreign minister Yoshimasa Hayashi na phongdokiba matungin na consul adu yamna pamdaba mi ama oire haina laukthokuna lakliba ningthauka ba phawbugi manungda Japan thadokuna satkhigedabani haina khangan khe Ministry na Russian consul adugi maming de phongdokhide adubu masi Russia na tawrakiba dugi matik chaba paukhumni haina phongdokhe Vice Foreign Minister Takio Mori na Japan da leriba Russian Ambassador Mikhail Galuzin kaukhatuna consul tanthongnaba phire badu khangan khi haire US na Ukraine da henba HIMARS pigadaure Ukrainian forces na Russia gi mathakta lan mai pakpada yamna maru oiba khulai oiriba HIMARS high mobility artillery rocket system mari khaksu athuba matamda Ukraine da piragani haina US ki official sing na phongdokre US nang har laukhokiba $1 million 400 gi military matengda HIMARS mari asisu yaukibane haukiba July thagi aroiba sarukta US na Ukraine da HIMARS pikraba matungda ahenba kharasu pigedoriba se handaki sina ahanbane handaki asi tharaga US na pigedoriba HIMARS masing se kun yauragani haide guided missile yauna makhal makha kayagi projectile sing launch tawba ngamba HIMARS ase amakhaktanasu Russia gi artillery system kaya marumga lamba tawba ngamle yegnabagi position sing de attack tawraba matungda khud halakpa nangdringaida yamna thuna atopa mafamda chenthokpa nangba weapon system asina Ukrainian forces pu angakpa phangna lan mai pakhalle Ukrainian forces na system asi sizinaduna thong thadatpa khulai paifam thugaiba amasung atai supply gi lambi thadatpa ngamle North Korea na Japan lana missile kapkhre North Korea na chahi manga gi manungda ahan boina leibak pokpa numitta Japan lana ballistic missile ama kaptuna changyeng tawkhre US ki territory Guam amasung hena lapa nuclear khulai puba ngamba missile adu pairingai manungda Japan na evacuation noticing thoki amasung train sing chenba lepkhe Japan lana ballistic missile kapkhiba du chahi asigi manungda North Korea na utkhiba khwaidage provocative oiba khulai oire North Korea na US ke michang oiba laibak sing amasung America ge mayolam yauba ngamba nuclear khulai ama sanaba amasung laibak asibu nuclear sakti laiba laibak ama oina sakhang hananaba honaduna missile sing changyeng tawba hengalakle North Korea na Japan lana long range ballistic missile kapkhiba khudong thiningai oiba amasung thausadaba phirepni amasung UN Security Council gi resolution singi mayoktani haina US na yaningdaba phongdokhe paukhum piba oina South Korea amasung US na nongpok samudrada missile mari launch tawkhre North Korea na ngahan Japan gi atia saruklan na IRBM intermediate range ballistic missile ama launch tawkhraba matungda ngarang South Korea amasung United States na nongpok samudrada joint drill tawduna laimaidagi laimaida leiba target thugainaba missile mari launch tawkhre haina South Korean military dagi phangba paw ama na haire South Korea amasung US na ACMS Army Tactical Missile System ani kapkhi amasung missile singdu masagi target singda chapchana panduna makhata na khatnaba horakpada athingba pinanabagi ally gi mapangal uthoki haina Joint Chiefs of Staff JCS na haikhe ally singna yamna sophisticated oiba missile mari kapliba se North Korea na ngahan makhoi gi awanglomda leiba Jagang province ke Mapyongri dage IRBM ama launch tawduna Japan gi atia saruklan na kilometer 3,400 thapna paihanduna Pacific samudra ta tahan khraba matungda nei aroibada tabi diba pumnamak pu thagat jare